Ngasidi Athouba Singi Numit Nina social media asi leibak ningbagi leibak ningba khaktamak ngaikhri 13 August Athouba Singi Numit lamdam masida Patriots Day haina pangthokliba numit asigi mangjawnana nongma watlingegi ahingda Manipur hairiba lamdam asigi oina historically khaktanatana symbolically amasung culturally represent tawriba kanglagi konung mamangda lakadurba 15 August India ki Independence Day asigi damaktani haiduna rehearsal tawba hawkre India gi leibak ningba isai kaya ama sakre Handak India amasung Pakistan gi oina leikiba conflict adugi Operation Sindur gi matangda yamna chawba banner ama puthoktuna utli Nungsidara lamdam se nakal ama romdana irang leibadagi matam kuina lepluraba matungda chahi khudingmakki adumak Lairiba stadium gi oiba seat capacity adudagi hena ticket yonbadagi ticket paiba miui kya ama changba ngamdabadagi irang thokiba Durand Cup gi oiba event Sana konabagi lamda powerhouse ni hairiba Manipur hairiba piklaba state asigi oina lairiba Khuman Stadium da pangthokiba Durand Cup mini kiri inaduna pik thanki Indian Army ki maikeidagi maruoiba thawdang lauduna sinkiba Khuman ki oina pangthokuba Durand Cup asida Isaibu aduki matik yamna khoida jaduna yamna kanna honakiba lamdam asidagi haukiba lamdam asigi oina hindi isai sakpa yaroi haina laikiba achingbana maram oiduna lamdam asi fawba thadok lamduna isai sakningbana maram oiduna yamna kanna honaraba matungda India gi oina lairiba Indian Idol da saruk yakiba lamdam asigi singers Rani Sharma ki maikeidagi tournament asibu yengba lakpa miyambu nungairaba isai kayama saktuna miyamgi oiba mitna kong pelanki Sana konababu aduki matik thawa yauzaba aduki matik yamna pamjaba lamdam asida pangthokiba Durand Cup ki oiba nungairaba tournament aduda nungaitaba thawdo ama haiba taragadi Manipur hairiba state asigi oina state song oina lengaki maikeidagi sakhangduna leiraba isai adu saklakpa matamda mangjongna leiriba miyamsingi maikeida khonglakliba ben adugi maikeidagi fongdoktabada nattana leiriba miyamsing adugi maikeidagi su lepkhatuna ikai khumnaba utkide haibagi oiba wafam Numit adugi oina thokiba thawdo aduda state ki song saklakpa matamda kanamata lepkidabra madumaksu natte Manipur gi oina Durand Cup opening ceremony oina Komalapang Men Stadium da pangthokiba opening gi oiba function aduda makhal makha kyagi oiba isesing mathang manaw saktuna babok sinbu penhanki ikhang khangawdana sana leibak Manipur hairiba lamdam asigi state song asi karimata hairamdana khongjilakhi Mikup aduda miyoi kharaki maikeidagi lepkhatuna ikai khumnaba utki kaya amana ikhang khangawdana khongjilakpa aduda lepkhatpa hauramlaga amada michanaduna lepkhatpa ngamdana leikibasu lei karimata nachungdana famkibasu kaya amani Lamdam asigi oina laingakna sakhangduna leiraba state song saklakpa matamda lepkhattabagi oiba thawdo asida miyoi kiyamagi maikeidigi nungaitaba pendaba kaya ama fongdoknaki Asumna leiba asigi oiba isai asi saklakpa matamda fawba lepkhattana leiriba aikoigi nature asina Delhi-na usittabani haibagi oiba wafamsiksu adumak taba fangki Adubu India gi oina khwaidagi maru oiba national song natragana anthem saklakpa matamda madugi mangjongnana tilliba miyamsing asibu hawgattuna ikaibu utpinabagi damakta wafam phongdokpa adu numit adugi oina sakkiba isai aduda khonglakkiba isai adudadi mangjongnana phongdoklamde haibu wafam asidi usittabagi maramsing adugi manungda panba yaukhide Makha tarakpa mesing asibu yengba lakpa tournament asibu yengba lakpa lamdam asigi miyoi kya amagi maikeidigi Manipur Sarkar amasung Indian Army ka khusamnaduna pangthokliba aduki matik yamna chawba tournament asida Manipur da pangthoklaga Manipur gi oiba fidan amata ude haibagi oiba nungaitaba wafamsingsu fongdokna hauba adumak tarakhi Ticket paina ball yengba fangde haibagi pendabadagi hauraga makhal makha kyagi oiba nungaitaba iroinana match asibu pamjabagi damakta football pamjabagi damakta nonglakta fawba yenglaba matungda Durand Cup ki oiba handaki sahi asigi khongchat asisu loisinkhre Masi hek loisin kibaga India gi su Manipur gi su Athouba singi numit laktuna leiramle India gi lakadoriba Independence Day asigi mangjongnana hanjin sathaduna lakliba har ghar tiranga gi oiba campaign asi Manipur da yamna pak chawna uba fangli Athouba singi numit sing asina lakpana pangthorakliba program sing asigi manungda matam kuina miyamgi maikeidigi uge fangjarudraba Lengak siyamba ngamdraba lengakpa MLA sing hojik thoraktuna lengak siyambagi wari watai amuk phongdokpa haurakli Nakalama Romda Hargar Tirangagi oiba campaign Nakalama Romdana Lakadurif Independence Day asigi oiba rehearsal singna pungnin nillare Manipur gi mafam ayamba kuding Athouba singi numitna lakpa matamda Athouba singda ikai kumnaba utnabagi damakta lokhatlakliba khongthang kaya sing asigi manungda ngasi Manipur hairiba aikoina leiriba state asi chahi ani helaklaba irang asi loiramdri
हाईवे फाउदुना चटपा यादे मफम खरदगी हेन हेंदोक्तुना चटपा यादब फिबम अमदा ngasi फाउबा फाजिंदुना अदुमक लेरमली मणिपुर की स्टेट सोंग सकलकपा मतमदा लेखपत्तबदगी इकाई खुमलबा उत्तबदगी मसिगुमलबा नेचर असिना दिल्लीने अखोइबु उसित थवैदबगी ओइबा मरम ओइरकनी हाइदुना फोंदोखिबा अदुगा मानना असुकी मतिक यामना कुइरबा चही अनि हेलक्लबा इरांग असिदा मेजोरिटी सीट लेना लेरिबा लुचिंगबसिंग असिकी माइकेइदगी पुनसिनदुना लेंगा अमा सेमगे अैगी ओइना लेरिबा इसागी स्टेट असिगी ओइना लेरिबा सेक्यूरिटी फोर्स न चिंगबा मेशिनरीसिंग असी मथौ तौहनगे लेबा असिदा शांति पोरके हाईवे हांगदोके हाइदुना फोंदोकपा ngamdriba लेंगाक सेम ngamdriba असिबु दिल्लीगी माइकेइदगी उसितलमगदरा मसिगुंबा थवोंग असिदी हंदक पहलगामगी ओइना थोखिबा नुंगाइत्रबा थौदो अदुदा टेरोरिस्टसिंगी माइकेइदगी मियोइ कयामा हाटकिबा अदुगिदमक्ता इंडियाना ऑपरेशन सिंदूर चथदुना मदुगी ओइबा चपचाबा पाखुम पीख्रे हाइबा अदु उटनबगिदमक्ता लाकदोरिबा 15 अगस्त असिगी ओइबा यामना चावबा बैनरसिंग थेतुना पांथोक्लिबा रैशलसिंग असिदसु उबा फंगली इंडिया हाइरिबा कंट्री असिगी मनुंगदा लेरिबा स्टेट खुदिंगमक्की ओइना इंडिया की इंडिपेंडेंस डे असि यामना चावना लोइनमक पांथोक्नरी मसिदा हौजिक हौजिक लेरिबा लेंगाकी माइकेइदगी टेरोरिज्म की मायक्ता मिचम मियामगी मथक्ता चथबा क्राइम की मथक्ता एक्शन लौखिबा ऑपरेशन सिंदूरगी ओइबा मखोइगी ओइबा थौना अदु उत्तुना मखोइना तौबा ngamba अदु उत्तुना इंडिया असि मदुगुंबा क्राइम अदुगी मायक्ता लei हाइबसि यामना कन्ना उट्लिबनी अदुबु ngasi मणिपुर हाइरिबा पिकलबा स्टेट असिगी ओइनादि चही अनि हेलक्लबा इरांग असिना अदुक्की मतिक यामना अवाबा नंगदुना लाक्ली इरांग असिंग ngasi फाउबा लोसिनदना अदमक लेरी थोक्रिबा इरांग मरा अदुदा करिसु खंगजद्रबा चमजरबा थवाई कया अमसु अदुक्की मतिक यामना तमथीना ओटनैदुना हाटपिकी मखोइसिंग अदुगी ओइबा जस्टिस ngasi फाउबा डिलीवर तौदना लेरिबनी इरांग सुलोइद्रिङै तमथीरबा थवोंग कया अदुगी ओइना चथक्रिबा विक्टिम ओइहौरबा मियोइसिंग अदुगी जस्टिसु फंग्रिङैगी मतम असिदा अथौबा सिंगी नुमितना लाकबगा लोइनना इंडियागी ओइबा निंगतंबगी ओइबा चावरबा सेलेब्रेशन असि लाकबगा लोइनना कंगला फोर्ट की ममांगमक्तदा ऑपरेशन सिंदूरगी ओइबा बैनर असि युंगसिंदुना इंडियागी ओइना लेरिबा मिचम प्रजासिंग असिबु तमथीना हालुबगी पाखुम ओइना चपचाना ऑपरेशन सिंदूर लॉन्च तौदुना मखोइबुसु मांगहन ताखनख्रे हाइबा असि यामना चावना उट्ली चही अनि हेलक्लबा मथौ तौगदबा सिंगी माइकेइदगी मथौ तौदना कांखोंग चाइदुना लेरबा लमदम असिगी ओइना जस्टिस फंगदना लेरिबा कयासिंग असिगी मरक्ता पहलग्राम हाइरिबा मफम अदुदा थोखिबा थौदो अदुदा चेनरिबा मियोइसिंग अदुबु चपचाना पाखुम पीरे ऑपरेशन सिंदूर चथदुना मखोइबु चपचाबु पाखुम पीरे हाइदुना लमदम असिदा उट्लिरिबा असि ngasi फाउबदा येंगसिनबिनबा लेइत्रबा ऑपरेशन सिंदूर चथदुना तौखरिबा अदुगुमना तौबिनबगिदमक्ता लेइत्रबा जस्टिस फंगद्रबा लमदम असिगी विक्टिम कया अमगी माइकेइदगिदि अवाबा पोलुम अमदि पूरिबनी अमबु ओइगिरा अथौबा सिंगी नुमितना लाकपा असिदा अथौबा सिंगीदमक्ता इकाई खुमनबा उट्लिबा असिदा सरुक याजरी निंगतंबा नुमितकी लाकपगी ओइना नुंगाइबा फुंगदोक्लिबा असिदसु सरुक याजरी इमालाइबा कौबनिना पोंगनाफम लमदम कौबनिना मतम मतमगी मतुंग इना चही खुदिंगी ओलक्लिबा लमदम असि ओइबा इसा खंगना नत्रगना खंगदना थोक्लिबा थौदोक कयासिंग असिसु उरोइ ngamde हेक्तमक उखी